Mukramsari doning birps impact news nei Raj Nongthombam MANUNG HUTNA hariba 360-degree analysis of news and events ta mayam buta mokchari hawkiba mas ke tang ahum dagina ngasi phawba leptana blockade habitare lambi se thingaga lekhiba national highway number 2 Imphal Dimapur lambi harga khanariba lambi si hangdogani masida leramba apanba thing habitare blockade si masi uplift torgani loktogani habi wakum singarang lenga ka suspension of operation chanarga leiriba adugumlaba group ani umbrella group ani habitare kero dum hoi group sig makhada group sub groups mayam su yoguni namar morga UPF amadi KNO hariba umbrella group ani sigi maikei digi joint press statement am thoi aduga hariba numit humphuni suruba economic blockade aigatraga blockade si lokthopagi decision si Manipur manungda supply have the essential commodity gi supply am walakpa maroina chingi area sing da su yam walakpa masi mayam si yengaga tongan ba chingi civil society organizations regi village chiefs sing nupi amadi nahagi leaders mayam ga hanjana multiple times wari sanro matungda sigi decision sida arrive torupani maramaduna harib lambi sarcha tosin tawbugi apan baler mayam tu komthogani habi wakum si ngarangi joint press release amada lauthore adubu sigi onatena bata ITLF ki indigenous tribal leaders forum gi maike degi hariba decision asi makoi da khanaramba leite makoi na hariba economic blockade hagadra blockade se handoppa leite habagi wapum si phongdori adu at the same time koi UPFC ki UPF ki tuan ba koi zomi faction hagadra zomi gangu sing hagadra makoi maike degi su economic blockade si tawkhiba leite la lorup sina tawkhiba leite masidi miyamna makoi na tawjakhibani adu masida koi namu uplift tawba lokthok to ba habse koi gi right su nate habi wapum sing phongdong nari hatari adu hojik lai wapum di blockade si handokare haina lobu targa su national highway number 2 da particularly Kangpokpi district ki manungda tari balambi ki sarwa sida karama miyo singna karamba driver na natra karamba private individual na masagi punsi do risk torga lambi sida chatokusin tawgadr habi wahang silai hairiba same wahang si national highway number 37 Imphal Ziribam lambi da suni masade essential commodities khara escort torga ningthena security ki protection da pusalak targa su micham miyam the individual sing the hujik chatumak chatpangam leri so who will risk on national highway number 2 and 37 ki wafum duni primarily number 2 kanu da hangdoni habi wafum amala bani na si matang da question sing lai question sing matang sida khana ne dam tang si impact news ki manung huna ki thamdaling sin joining us tonight on Manung HUTNA